Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi Thamoi Machet 18 suba tangka. Nirlima thabak loisinba loiraga roomda changlaklaga nungtigi tawbagumna mamaidu cream teiba loibaga ngasai danabirna pirakhiba bag machadu hangdoklaga yengi. Fazana pick toraba box ama yaurami, box do tapna hangdoi manungda rose ama yaurami, aduga teddy bear macha amasu, aduga che mathup naina thupa amasu yaurami. Che do tapna hangduni yengi, sim amasu yaurami, aduga wahay kharasu iramliba wahay do tapna pai. Macha, nang si karigi ay naasuk nung siruribano, ay isadagisu nang nihina nung siruri. Aingonda China kaya piraklabasu, China amatta faudana, khangbangam gani. Adubu, nangonda China puba wahay amana, nangi mitki pitahan kibadi, dada khangdura laybangam loy. Dada na nangbu, kanagi sahum amatta sufanganing di. Jaksin na, aygi thamoy laykonda leksatam haningi. Ahan ba dada na nangi na famda khaba sambal ni, sim maduna. Dada na piriba simse sizinaro. Aduga rose duna nangbu dadana thamoy singna nungshiyana utpani. Teddy duna dadana nangi nakta lingdana layri khanabani. Macha, I love you. Nungsiba wahay singduda kapli tawrakle, phone du tap paikhalaga sathiba thaba number duda call fat tawsili, ring chatpaga call du paikhalai, Nirlimana. Dada. Danabir tasing badi yu thakpase haizadabani. Nisa pan bana han bani hekta, mahi khara tasin kibaduna marol do fairi tawna khumlai. Haune, macha nungsibi. Nirlima kapngang tawrai. Dadana kaigi aibu asuk nungsibiribano. Danabir kapli tawba nupidigi khonjelda masado kaino matawkre pakhatna. Macha, nung kaidaurage? Nirlima mabukning aduki matik nungsikre, chahi ani nanawga loinarakpada nongmata asuk nungsiba mikup thamoyda fawkiba laite adubu ngarang nahanta thengnaba manadi irai laina thamoyda nungsiba pokhanba ngamkre mana ulakpa mataw amana. Khudol pambagi dinate nungsiba wahayga loinana nungsina pirakpa khudoldi thamoynasu aduki matik khoidajagibani. Nirlima kapna asuk tenba matamsida kaigino aina dadabu asuk nungsiba phaururise. Dadana aigi naktagi lapkhradi ai yam wadoi mali. Nang kaidaurage hayo, macha dada lake huzik. Call du kakre aduga prap kumthakre Romesna. Danabir, kaidano mo? Danabir Romesna kauri du khumlamdre yam thuna chanchat tawduna chatki lembana. Asina mu kaidano yam phingna chatkrisibo amta tanaruse natradi pharak soi tanaba tare. Marup ani dusu makhada prap kumtharai muina kumlakpadadi gari du thaudokhibana halami. Romesna Karino haibne sibo isoi karaktuni yong koina isaga loi halleba aina di pitak loi sai dro masi yu thakpai tamnena nangna yani na tawbra dro kai sare hojikte lembasu ngang lebi matamna ti hojikse gari so du puthoro ai diba ipai horeba sing tawrise. Romesu maningadu thektoklaga hekta chensinki imungda aduga gari so du lokthokloraga garage-tagi gari du thaudokle lembasu fatka khalai aduga gari du yangna thauki. Nirlima mabukning nungsiba henmanbana call du hanjinasu tawrudre sumangda tapna thoklaklaga tapli chatlaga atiyada thokliba thajaduda yenglaga lei. Tapna haukiba thaudok khara mitmangda thoklakpagadawna tawri. Garden amadani nanaw. Aina pamdre hardi nang tokpa kaidoge? Damcha ai kaisi tawdiye. Yare khange ai nang thajade aibu thajalo. Nupiduda masa soknaba hotnarakpani Nirlima nanawgi makhutu fatkan thoklaga fuk haugatli. Kaino damcha nang natawrise? Abem, nang aina haibasi yaroba? Damcha ai adu ngamloi ai angang soiri. Nang ngamaroi ai kainaba ngamladro nang.
Nirlima mapira chelaga nanaudi yenglaga ngamni nanga kainabadi adubu leisabi aina mau amagi saja chatlo haibadi aidi ngamloi tarakliba mapidu fat taithoklaga chakhige tawbani nanau khudangdu ta pharaga manakda fat changsilaga namfu hafu tawdoi tawrakpani nupa magi sahing chaba manba matawda kikibana nupi madi masadu thak thak nikladuna nupa dudagi yam wana nanthorakibani numitudagi hauna mabanigi nungsi marisu mai chatpa haurakibani Danabir garidu Nirlimagi thongaldagi khara chathoklaga khami aduga call tawshinbani adubu pairaktre masadu pakhatpa amasu loinare nupi mana hi kablakibaduna gari dagi kumtharaga thongal manakta leplaga call do amuksu tawshinbani ringking bagi makhol tarakpada thongal duda prap changlakpani adubu nupi madi tarang amada atiyada yengduna leirami lakliba call dusu paini khangda Tauriba mataudu ubada Danabir itap tapna lumlum lauba khonjelda Macha Nirlima ikang khangna fatlai thorai Danabir na magi maningda leplamba ubada mana leiridu kadaiduna haina koilai leiraga yenglakpani thongal lomda thoklammi madi Danabir nupidugi ingaw ngawba matauda mamaidu tapna pairaga mangon lomda onsin halakpani mapina pungchot chotlamle ipapa khana hanglai Macha kaidorage nang hayo dadara hayo se dada ai ki zaye nupa duda khangkon kon silaklaga kapkhre Danabir sorama sangna hondoi sigi phibam sida matomta thadoklaga thamba chumdre khanduna Nirlimagi khudangdu phatpairaga chinglaga purakle aduga gari da kahalle aduga masu karaktuna tapna thauba horakle Nirlimadi masadu tarang amada taurubaduna gyan tazadre masadu aduna hihik kapli gari manungduda Thauram bagari do tapna khami ichik chi mafamdu ahingda chaktaba jiba natana kana amagi manil takidre Danabir Nirlima romda onsillaga mamaidu magi makhutna tapna pairaga mangonda onsin hali aduga Macha kaiginu nangna kapise dada hayo se Nirlima mamai mamittu pungchot chodi pina mamit aniduna tathak yenglai kaplubagi hihik tawba khonjelda mana idi tawkhiba kibase kahawba ngamdi dada aigi kibase amukta ko khanbiyuba ai yamna kawningi si ningsinglakpada ai yam waye mana wadu haiba luhenkidre taba ngambagi thongnasu leikidre nupi magi tengthakholdu aduna nupa magi lamhenba chinbalduna thingjinkre nupi magi tengthakholdu amuk makha taraklenu haibagumna nangi awaba pumba kokhallagi matagum ichik chikre mafamdu achikpade thugairagi matagumna pocket yauriba phone du ringking lai ikang khangna nupa mabu fat inthorei adubu nupa oiba mana nupi dubu tapna chingsinduna mathada konsinduna thami Pocket tagi phone du lauthokpaga ringking li tatkre call du amukas tawshilai Danabirna Hello bye Romesh Noina pakuktang do ada hayo hello do kari no haibni nang torise lokap tagi tholak ta gari aduga mo chenmang mang ni se kai gina haibni da kari aron ba thabak tawri mano haibni da as bye aina haidu se amtari ta khoda nang ba Kaino haro aduga nang kai delay no haido haro Bye aina pichele Romesh mamit ka du lakthoklaga Kana nupi nang de rindaro Limbadu fat yenglai aduga phone du mana oina mullaga lauksilai Nang kyam pamge du nupi ha magi hakta kinatro nang na angaw boy kibda matamdu dana nang na haibde ya kidraga hauzikna karige yam thuna thin ko mayumda natrani ne nang oina hatpa soiroina Romesu Khare yamna hayu lemba madui nupado Danabir As kaino nabani na haidubo thenba pharak tarni ai ma mathanda thadokpa pamdre sigi pibam sida ai thabong phamda chatpa ngamdoi mandre mana sumai le hauraga Limba khanglaw lawrai kayam pamge nang adui nupido ha thabak maphamda chatpa ngamaroi kaina kai leino hairo hoji
hotel da leram nasu ai di police myam toraga koi thi thiraga nang lock up ta muk tham doni haisini as lemba noina hairi ba mi do natte ba macha ni haiba kari macha kaina nang gi history ra Romesh mamit ka dulauk thoklaga kaino macha hairo haini macha kaina masi siba soiro ai khutta Romesh phone du lembadagi fat mullaga nipa nang kai da leino hoje macha hai si summa ba hagi to buya ba waro siba Bisnupur da lei ai ibo nang jidi asi hairaga sodu fat hondo e ai di amado oiro bai ningluri ekoi si oxilak lage nambol oxilak le yani bai laklanu ai sum hotel doine purage kari gi hotel no ekoi da kok leiro yare ai room arrange toramage ekoi sum lao ko atopa da chatkranu call du kakle duga lembada onsilaga Bisnupur gi angang duni lembasu dab tawri oram ni masi mi se mahi khara thajin gi biduna power su phajana pairam nani khangi yoksulu sairo yumdoina halase ekoi da puro na haikre gari du mamai leiraga yumlomda thaukhre ngasai makhaidana birna mathada konsinduna thamlubana kappagi hik tawbadi khara faramle tapna nirlimabu mathadagi lokthoklaga macha gari thoba horage ko sida sum lei basiaro danabirna wangang lakpadu yumanam khazik khazik phaurai naknana leibana nirlima manato no khazik melaga leithoki danabir makoktu hotlaga kitangni macha yamdeba nupi du kairambadagi sounding baromda ontharakle aduna khangai harai yumda thilo ai yaroi kaino chilabani ngasi bani nirlima di peri peri yumda thilo haibane dada danabir nokmi tausilaga gari du thauna athumbi muka chani ngomali da ngangse nirlima danabir gi pampomda set tharaga chaningge kaisu yumda thilo haibane danabir magi phone du nirlima gi tampakta phat thamlai pungdi yengo hana nirlima phone du da pung yengi 10 makhai taramde ningai tawba horakle adui shu thillo makhut machaduna sese thajeli pampom du da danabir makhutu sat faraga chetna paisilaga thami gari thawam khangre hojikti aduna horen oina fugera kaidoge haibno nanga pamba tawzaro nirlima se tumina laikre gari du pungkhai muk thoraklaga thongal amagi mamangda khami aduga horn du khongi nirlima mangak tu koi leiraga yenglaga kaiduna dada khoina lagrise Romesh hoijani Gate Romesh na hangdorakle gari du manungda thauzilaga khami aduga danabir du phatkumlai aduga prap laklaga thongdu phat hangdoklaga law kumo nirlima su gari dagi tapna kumlaklaga danabir gi nakte lepi Romesh hairaga nokthorakle danabirna kaino nupa Romesh danabir gi khudang du phat pairaga khara laptakna chingthoklaga happy ni selai si yung chawbului jiba mapurak lena hayeng di kumai oirani do danabir khamban biga tawrai madi ngasai makhai urudrabani happen amaga oversized t-shirt amaga oirami nirlima na setlibadu Romesh ki mamitu fat khumi aduga yare aina fabu kana yengri changkrona Romesh makutu fat kan thoklaga yam pakte kona mittu paina danabir de yenglamnaga imungda grong changki nirlima di ani duna chirol tawna baduda tingak yengduna lei danabir phat changsilaklaga kaigino ba nangna happen selise chai jani ngasi sabaine yam sani na ngasi nupidugi makhutu samlai aduga imungda changminarakle moigini haiduna semlamba room duda pusilaktuna phamungda famali ai phanik lorake lermusida lengdabi
Danabir thokibaga Nirlima akoibadu ko yengi. Tanjadada makhuna pariba Danabirgi phone du ring khinglai. Ikhang khangna phone du famungda fat thamlaga machinda murum solaga room du da hangat handa chatlaga. Kamai tawdeba ide. Danabir su room gi thong du hanglaga tapna changlai. Nirlima na koi chatlaga leirambada ingangakna. Kaino tawriduna tumina famba kaidoge. Yumdagi call torame dada. Danabir perpap changsilaklaga. Nang call packet kibra. Pai diye. Phamungda makhut thilaga. Tu aada leire phone. Danabir phamungda fat yenglubani magi phone oirambada pakhatpadu khara farakle. Changsinduna phone du paikhatli aduga machal nupida call tawshili. Ring chatpaga paikhalakle. Christy uiri. Kanano? Thoi, imada ay nupi chele na hayo. Asi kaghara call do fat ka aduga Nirlimagi phone do muklauraga off tokshin kre. Mana pairakpa orange machugi figa fane kadupi. Macha, si hongdo. Nirlima tap na lauraga. As, dali, kamay seto nyo sibo. Hapen do dum selaga lebiari fathong do kanam ta chak chanadri chak chana batorse ai di chadri edo asi hairaga Nirlimagi mamai da fat sigla sathong do luraso phamung da changsin duna long ni hiptuna mamit ushilaga lei Nirlima phanik to hapen mathak tu da sachile aduga fi duna lengbanda phatyan selaga phamung mamang da leplaga Dada, loire. Danabir mamitu tapna panglakpani, magi machana, mawa magi dress set tu namit mang dalay rambadu ubada, masado itaw bagum tawrai. Thamoi du matumarang horakle, mamit kuptana yeng tunalay. Tanjada da mapal da gilimba na kawrai. Bye. Danabir gyan kanglaglai, sat hugat laga fami. Tare bye, jongo. Romesh na chak pukhang du pairaga lembane insang hapa tengkot tumane ising khuzai ga puraga changlai Danabir na makhara char siyabase sida pukhalaba Romesh sida jaminaro ichanabani ekhoidi party makha chathagini ngang na sofa leiriba domra changsilaga table mathak tu da thammi lembana Chan, chak si chaminaro, noi dadaga, ekoi si thok lage ko. Ani du thokre, Danabir from lambadagi fuk haugatlaga thong du lok tawri, Nirlima ipapakhatna. Kaigino dada, thong loli dia. Haima, hauzik se hingoi rabani kaino ni, thong hanglaga leise hairo. Chak lam labani, lau, chak charase. Nupi dugi makut tu samlaga purakle aduga sofa da famali, masu tapna fam tharaklaga. Macha, nang anu chaba natro? Chaye. Danabir chak du ko tharaga insang mahi khara hairaga totli aduga chak chakhom du Nirlimagi chinbal mayada thangchilai. Dadawi na charo, ay di chare haiba. As, nangi se ay khut ham di khaliro. Ngasay makada kumbada fazana hamjarak labani ko. Chakhom du chinbal maya nakna insili. Nirlima su tapna maya tu kathok laga chak tu chai. Dadawi na charo, ay puktan bagi kem ta chaning dahay ba? Danabir nokmi yeng laga. Adudi matungoy na charo, chak chadabida, ay sum ilagke ba? Matung nga malaw tharaga maruya hondabi inbi aduga masu chak tu chaba hawi. Nirlima Danabir na mabu aduki matik nungsibiba luna tawjaba matawda nungsini yengjay. Chak chari badu sulo shile, kay suthoy na chabadi oidre, khara charaga tokle. Dada, okla ba? Chari badu loy sili. Ay tawrage dada. Yare, nang pairaglano, ay sum tawrage. Dada na tawrise, ay gimacha na ngairaga lore. Loy shinba loy raba plate tu pairaga hugatli. Nangak ler mo ko ay konsing se makada thamluge.
Nirlima hoi haina mangaktu nomi Danabirsu thongdu hanglaga makhada kumkhre. Tapna safadagi hogatlaga phamungda fami. Tumningbana suloire hakamdu launa chali. Somdana Christidu mabungna nupi chele hairakpada mamitu khangsing singkhrabani. Fuk hogatlaga fami aduga Nirlimada call tokshinbani adubu off hairakle. Pakatna makhada chentharai aduga mamaga mapagagi roomgi thongjilda leplaga mamabu kawi. Hoi ma, palemi ma. Thoi, kaidore? Machagi khukaududa mamasu taha thongdu hanglai. Nachanu pasak phajabado nupi chele idea roi haisini. Karinu nangna harisibo nabung nupi chele haibro. Hoi, idea roi damne haisini. Isaw na mathakta kakhirami mamadu roomda prep changsilaklaga mapure bukawi. Moi pabo. Ketu ke nang sina baba mukhai moi pabung amukhai aibu ingaw ngawri ni tawse. As moi pabungi karan do kit amta topiro. Nachanu pa do nupi chele haire I haine nachanu pida. Hojikta Ramesh na call tawraklami aidasu. Nungai jare da idea. Nupi judi kadai degi ni haigene. Adudi isu hangaudrene. Hayeng no ngalaga adum khanglani. Tumnaba tawrasi matamse thengle. Yamda kokpurake haidiba masiga ngangse. Aibu tumbaga yaroi dorida. Ngangna phone du puthoklaga kana dano call tawraga paudu haina bahotnari. Christy room du da hangat handa chatlaga lei aduga Ramesh da call fat taksili. Ring hak chatpaga paire yamadusu. Christy sauna. Noi myam changdana nupi chalala banatro. Aduga ingonda su kemta hairaktaba. Hera, hayeng nong dangan kisano. Aina Nirlimabu lauruba ngamdraba. Ai ming honge. Matu atopa koina aigi imanabidaga sanaramba. Khangloidrado. Sauna call du kakki Ramesh. Phajadre he sidie.